Hosimaru Pau. Sitigani Legadaba Manipur Legislative Assembly Akanaba Mifam Asdegi Hokre. Congress Legana Sahitara Mangala Matabak Singh BJP na Tara Mangagi Manung the Pangtokani Haina. Prime Minister Narendra Modi na Pongdo Rumba Wafuma du Soy na Pangtok na Bahonagani Haina. Chief Minister NB na Pongdo Kre. Amade Thawbal Multi-Purpose Project ki Spillway gi Arui Basaruk Yarab Daida Leiba Mapoko ki Kunza Leibak Nam Taba Hobudagi Kunza Singhim Thadok tu Genere. Kurunjare ISTV Pau Mieng Tabir Basmutaram Nokchare Hozima Pungi Bapau Taramati Suba Manipur Legislative Assembly gi Ahanba Session gi Ani Suba Saruk Ngasidagi Hokre Ngasi Mipam gi Ahobo Nimita Di Manipur Goods and Services Tax Bill 2017 House the Putokre Ngasidagi Hoduna Tang Manga Fawa Satagadaba sitting Ani Legadaba Assembly Mifam Asida Handak Laikidraba Kerau Kendragi Hanagi MLA Thamarjitna Laikidabagi House na Obituary Reference Pangtoke House ki leader so riba Chief Minister NB na Karam Thamarjitna Laikidabada Nungaitaba Phongdok Pagaluina Mag asi Magul Leiba Nupi Agang Singi Yaifana Bakhanba Miyam gi Thabak Tawbu Misakti Mag Laikidaba si Kairau Kendragita Natana State Asigi Mangzaba Amani Magna Laikidabada Imung Manunga Nanghoriba Awabada Sarukyari Hari Opposition ki Luchingba Okram Ibobina su Thamarjitna Laikidabada Nungaitaba Phongdoke Mag asi Thoidok Hindokpa Magun Chenba Atangba Miyoy Amani Skill Development Amadi Entrepreneur gi Lamda Yamna Thawa Yawba Luchingbani Magna Laikidabada Imung Manungi Awabada su Sarukyari Haike Obituary reference to the Consumer Affairs Minister Karam Sham, PHED Minister Diko, Social Welfare Minister Nemcha Kipgen, IFCD Parliamentary Secretary L. Rameshwar, PWD Minister T.S. Bishwajit, Opposition ki MLA P. Brojen Susarugyake, Y. Kemsana Su Thamarjitna Laikidabada Awaba Phongdoke. Ngasigi session aduda Finance ki Thausu Puriba Deputy Chief Minister Y. Joy Kumana, the Manipur Goods and Services Tax Bill 2017 House the introduced okay. Deputy Chief Minister Y. Joy Kumana tax lobada khenaba kaya leiriba asi kokhanabagi damak goods and service tax asi atei state singda pass tawnakre House na bill asi pass tawda mateng pibiu haike July gi ahanba sarukta bill asi pass tawwa tangai fade haike Amaromda ngasidagi hauriba assembly mifam asida Congress tagi BJP da yaukiba MLA sing Manipur Legislative Assembly na BJP gi MLA oina sakhankidre Congress tagi BJP da yaukiba MLA sing assembly mifam yauba lakumatamda Congress ki lobby room da phambaga loinana assembly hall manungda su opposition ki bench da phamki hare Congress lengangna sahi tara manga da tawramba thabak sing BJP na tha tara manga gi manungda pangthokani haina Prime Minister Narendra Modi na Manipur gi khongsat amada phongdok lamba wafam adu soidana pangthokna bahonagani haina Chief Minister NB na phongdokre wafam singa si center da BJP na Lengak lakpagi sahi ahum mapung pharak pagi thauram ga mari leinana Bharat pumbada pangthokliba Modi Fest ki thauram hogdokpada phongdokhibani Ibu Yaima Sumang Lila Sanglen da pangthokkiba thauram aduda BJP Manipur Pradesh ki President su oiriba Rajya Sabha ki MP KSS Babananda Parliamentary Secretary Soibam Subhash Chandra amadi L Susindro amadi party ki luchingba kya su sarukya thauram ga mari leinana Chief Minister NB na makhatana phongdokhibada State government asina tielaba tha ama ani asida pangthokliba miyamgi thabak thoram sing wakhal tana nainabiu mamangi lenga ki matamda leiramba issue sing sarkar asina tielaba matam asida loislagliba se matau karamna pangthoklibano haibadu miyamna khanabiu rajniti tawba haibasi miyoibagi khunaibu ingna chikna mara chena panba ngamnanaba honaba aduni Prime Minister Narendra Modi na Manipur ki khongsat amada phongdok lamba wafam sing lengak asina mapung phana maki aningba apamba mai pakna tawba ngamnanaba sokthaba naidana honagani Narendra Modi na Bharat ki Prime Minister oirakpadagi prithvi ki lebak kayana Bharat pu nongmagi ikai khumnaba hengalakle tasengna Narendra Modi ase miyoi khunai gi maraktagi thoidok hendokpa magun chenba misakni haina singthake Manipur kita itu lah kuripan sih menurut mereka sih ini berhubungan dengan mereka kalau itu yang mesir. Mereka sih dunia apa? Mereka sih ini mesir kita cuma misalnya sekolah itu mereka kasih mereka projek mereka luas sekolah bos mereka gitu itu ada itu kuripan itu ada yang harus ya musim ini. Masih kita sih saya tidak pakai dulu. Aku ingin tahu ini itu saja. Perasaan lu ya
लोग भी कोशिश है सी वो से बाजार में आर्टिकल से ना बाहर कोशिश है बाहर भी जाओ पार्ट कर लेकिन से पुनः इन तरह के लगे करना तो ना तो ये नहीं लगे वाकर लोग भी है प्रोफेसर ऐसा की लड़ाई के कारण भी तो होने लगे प्रोफेसर लगे थौबाल मल्टीपर्पज प्रोजेक्ट की स्पिलवे की अरोइब सरुक योमदाइदा लेबा मफौ कुकी खुलदा लेबाग नमथब होबदगी खुंजा सिंह युम थादोक्तुन चेनरे मफौ कुकी खुलगी युम कुनमंगा रोम लेकक लाउना चटपा होरकपदगी खुंजा सिंहना लेबाग नमथब होरे हाइबा खंगलक्तुना साफगदब मफमदा चेंदुना लेनबनी हारे IFCD की माइकैदगी करिगुंबा वाफम अमत्ता फोंदोक्तबबु खुंजा सिंहना वारोंगनरे इसिंग सेंथब मयादा खारंबा रिटर्निंग वॉल अमा निंखाइखिबदगी इमाइदगी मीटर चहुमलोम वांगबा मीटर चनीरोम पाक पाक खुलगी सरुकसिंग चावना लेकक चटपग लोइनना नोंमु नोंमगी नमथबा होरकले हारे खुल असिगी चीफ एल हाइखोमांगना फोंदोरपदा लेबाग नमथरीबा मफम असि डिपार्टमेंट की मियोइसिंगना नुमित खुदिंगी मेंसिनबगी थबक चथरे लेकक चटपगी सांगदी हेंगलकपना खुंजा सिंह युम थादोक्तुना चेनरबसु डिपार्टमेंट की मियोइसिंगनदे मफम असिदा मी लेबा यागनी यारोय हाइबा करिमता फोंदोक्तना लेरि हाइखे प्रोजेक्ट मथंग मथंग सुम सुम चखरे यामना मथंग मथंग चखरबना कनासु लेब ngамद्रे गवर्नमेंट ना मसी मिजिंग चंद्रदी मसी यामना मयामदा आबा आबा बला हैना मिथौना फोंदोकबनी अमरोमदा दांगी नोपोगलोमदा लेबा लौफोंग तांकुल खुलदसु लेकक चटपदगी युम निपालगी इमुंगसिंग लौफोंग प्राइमरी स्कूल दा चंगजफम लौदुना लेदे मापीथेल दाम एफेक्टेड चिंगतम ऑर्गेनाइजेशन के चेयरमैन रमथर सैजाना फोंदोरपदा दाम साद्रिंगैदा मखादा लेरंबा खुलसी चिंगथक्ता होंगलखिबनी युम होंगलकप मतमदा डिपार्टमेंट की मियोइसिंगना युम साबिगनी हानगी लमगी मपु ओहनगनी हाइना थाजब पिरमलगा इमुंग अमदा लुपा लिसिंग कुनमापन पीरगा टोक्रे IFCD दा हाइरुबदा हौजिक लेकक चलिबा से मपालम के एक्सपर्ट कौरगा येंगनद्रबदी मकोइना हाइबा ngamdre हाइना फोंदोरके हाइरे ने हाइबदा अदुदगा IFCD मिनिस्टर फुंजथांग मबानिमगना अदुदी हायर रिलीफ असिस्टेंट वन मकोइबो पिरमगे पिरमो अदुगा मकोइबो अतोबा चतोंगी रेट का मानरगा पिनन मतौसी हैना अखोइबो युमलाक अमदा लुपा लिसिंग लाख अनि लुपा लिसिंग द्रामापन पिगी पैसा दो खुंजा सिंह लुपा लिसिंग लाख हुंफुमा फंगी येनरबा मतमदा युमलाक यांखै हुंफु याउके मखादरा कुंथा त्रेकतनी हेंगलोबो याद्रे लाम दगी हेने को फंगिद्रे अदुदगी नुंगाइदरा RTI थाबमदा 82 लाख ओरमे कनाना चाथोखिबनो मंत्री न चाखिब्रा डिपार्टमेंट न चाखिब्रा निंथौ न चाखिब्रा प्रजा अइकोना हुखिब्रा मसिमा ISTV की मीडिया के थोंग द मसे को याम कन्ना ओपन चैलेंज तोनिए ऑल इंडिया रेडियो इम्फाल की ओइबा मोबाइल एप्लीकेशन अमा अमदी वेबसाइट अमा चीफ मिनिस्टर एन बिरेन ngasi launch तौक्रे ngasi launch तौबगी थोरम अदुदा पार्लियामेंट्री सेक्रेटरी एल सुसिंद्रो ऑल इंडिया रेडियो इम्फाल की मकोक थोंगबा ऑफिशियल सिंह अमदी स्टाफ कया सुसरुक याके थोरंगा मरी लेना चीफ गेस्ट ओइना सरुक याखिबा चीफ मिनिस्टर एन बिरेन फोंदोखिबदा स्टेट असिदा लेमिनरी बा टोंगान बा जाति सिंगी मरकता कम्युनल हार्मोनी अमदी इंटीग्रिटी पुरकनबा होनबदा ऑल इंडिया रेडियो इम्फाल गी अचौबा थौदांग लै मरमदुना रेडियो स्टेशन असिना संदोकलिबा खना नैनबा नत्रगा ई पाउदा इमोशनल ओइबा नत्रगा फेनाटिक ओइबा मियोइसिंगना वा ngangbada नुंगाइतबा थोकलकप याय मरमदुना डिस्कशन तौबदा यावरिबा मियोइसिंग सोसाइटी असिगी मियामगा कया यामना लोइनबनो नत्रगा कम्युनल फीलिंग लेब्रा हाइबदु कुपना नैनबा चंगी हाइबा वाफमसिंग फोंदोखे Meng Imphal Kendra gi manung dalai ba uchiwa wangbal awang lekai mapada ngarang ayuk Imphal Tuel gi torban feed humfurom kai badagi Kendra sigi manung dalai riba yum lising ahumlom amadi ngagi farm yauna lawfom kaya ising na thumjin kre Tuel torban kai ba mafam adu IFCD Police Army amadi lamda madongi praja singna thingnana ba yamna kanna konare
Ising isaw na maram oiduna praja kaya tungan-tungan ba relief camp sing dalay na kre. Amarom da Kendra gi MLA shu oiriba education gi parliamentary secretary Robindro na hagteng na chatuna yang sin kre. Robindro na fongdor pada sarkar gi lokhat pa yabat thabak chapcha na lokhat le mafam kaya da free medical camp pangthuk lagani ma ki mai kai dagi pang ba yaba mateng pang lagani haike. Kuina ngamjaba mateng pangre ngasi gi oina su relief ke mafam da chalaga medical camp ngasi makla ani naga ana ek yaudana ba hana precaution longna ba na koina request jaraga sarkar side gi akhoi gi health minister gi side gi ngasi sugo soitana ngasi mak yaurani haibase praja thamjage haing horen support tobio kai kai ngam tobno na narakni da precaution longna ba na request jaraga sugo soitana ngasi la Handag nong manini asida akan ba nong nga tampakya koy bada cheliba turel imay wangkalak padagi ising isaw na mayok na riba hangang Kendra gi manung dalay ba mongjam kairang muslim amadi lariking bamnay kagi awabatar ba kunja singi relief camp hang liba mafam singda cheng yen kre hangang Kendra gi BJP yuba morcha Kendra yuba morcha na Kendra sigi MLA su oy riba chief minister N Biren gi miyeng makada seng singa si yen thokibani Kendra sigi PDS ki nominee oiribai L Budisandra Roina relief camp singa sida kunja kaya isaw gi awaba khangduna leiri mafam singa sida sarkar gi mari leinaba department amadi lanai mi kaya na chana ba polam kaya mateng panglagi Kendra sigi yuba morcha na su angam mateng pangbani matam sangna camp asida leirakpana mi kaya anaba yaure athubada medical camp amasu sinanaba honagani haike Amarom isaw na sokhanduna Khurai gi tongan ba mafam mari da leiriba relief camp ta Khurai nandibam lekai Jilla Parishad member Kumari Nauribam Basantina sana thaknaba polam kaya yenthokre Khurai nandibam lekai community hall Aramam Samarenro Memorial Community Hall Fairoizam Lerak Lions Club amadi Senzam Lampak Community Hall da leiriba relief camp ta chana thaknaba polam sing yauna selgi mateng piki Khurai puthi banandibam lekai mera pai bigi president Saire Manglembina handaki isaw sina lekai asigi yum kaya amangata thokan kre amangata thokraba yum sing sarkar na tengbang pibiu hauzik lekai asigi akoi bada anaba sandorakadra mipai basu pokle medical department na relief camp singa sida medical camp amasu pangthok pinaba apel tokhe Institute of Bioresources and Sustainable Development na National Center for Cell Science Punega kusamnaduna ngasidagi Human Microbiome Project ama awang nongpoki oina takel patleba Institute asigi complex da launch tokre Tharamatuda Institute asigi Director Dr. Dinabandhu Sahu Scientist G Punegi Dr. Jogesh Saukse amadi DDRC Haryana gi Head Dr. Kanuri VS Rao na chingbat miyosing na sarukya ke wangang kibasingna awang nongpok lamdama se bacteria amadi microbiome marang kaina phangban lamni India pumbagi oina phangliba thawai panba ahingba jiba makup singa se awang nongpok ta phangba jiba makup singa manei kanagumana hirama sida makhatana thijiningba amadi research tawningba yaurabadi lamdam asidagi microorganism loba mathau tare reason asida phangba hingkup singa se ningthina yoktuna mapalamda thadok pangamnabadi awang nongpok lamda wat pataba lamdam ama oigani thajai haike Dr. Dinabandhu Sahuna hauziki matamda akupa hingkup sing asidagi kanaraba pochak kaya phangbangamle ngasi layeng ba wari ba diabetes amadi obesity layeng bada hingkup singna achoba thodang lore matamamada haki singdagi layeng chatharamba du ngasidagi niyoibagi amangbadagi loba hingkup singna aruba laina kaya layeng bangamle hiramasida makatana thijinba mathautari haike You have a particular type of disease, you try to get those stools from a healthy human and try to transplant that stool to a what you called disease human, and you will find the cure in that. So this such type of study is there. Even if you see your own Anti-corruption cell ga mari leinana miyamdagi lakhiba wakat sing amasung mari leinaba department singna action lokibagi report ki matangda screening committee gi mifam ama ngasi chief secretary gi office member da pangthok tuni yengsin kre cell asida lakhiba case kuntrama thoi asengba achumba khangdokloba matung mari leinaba department singda thakre mari leinaba department singna tharakhiba action lokatpagi report committee da putoktuna yengsinbaga loinana makhatana lokatkadaba thabak singi pautak pikre hari Hauzigate Mabent Lochere. India ki ahanba national awardee government of India na piba silver dew. Makhal suna lejare half liter, 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor Amadi Akupomarol Loktak Industry, Industrial State
Takiel contact tobiu. Baba, quick zone gidi tata college di. Mamal suma pong kuning chamare yo sumang roy pista sa lawnina. Ado suma tagta superlink footing gi offer me amon pili sidi. Bas electric ram no sin bagum na yo tisin ya. 두디 산하기 못 양는 신비한데 भाई गुरुदास ग्रुप ऑफ इंस्टीट्यूशन संगरूर पंजाब ना स्टूडेंट्स को दिमा की इमेजिनेशन की पाथ डिस्कवर तौबगी मथक्ता नॉलेज की इंपॉर्टेंस मतिक चाना पीरी बमफमनी एजुकेशन पीबा खतंग नतना हयेंगी युबिरो पुथोकवा इंस्टीट्यूट नी Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Hakchangi labor sort padagi producing attaba hakchang choktarba tumba chaba yaraktaba khung hama numayataba singi dabak amatta naiba upaidi jolib sire amasu jolib capsule group channe scenario. Break matung na mayam taram nokchare. Thawal Police Commando na lupa lag taret longi SP capsule amasung WY tablet phagat le hari. Thawal SP office staff phagat laba Polam Singh puthok laduna District Asigi SP Megasan Rana Paumi Singh dag ngase District Asigi Commando team amana ayupung taramathoy makai khare helak paduwaida tangjeng da gari sing check tawringai da Maruti van ama Imphal lomdagi chingnaningai oiba mawong da thorake Gari adu khamnaga check tawrubada bag manga da plastic packet na yomba SP capsule packet tara manga yorongke Fagaliba SP capsule si punna lak amale sing ani chani ni phuni Polam Singh adubu purakpa driver yauna mir ahumsu fagale mir sing adudi van adugi driver MD Akbar Khan cheikuntra manga sora awang lekai MD Rani Yalim chaini phuni thoi sora awang chingya lekai MD Imam Anjam cheikuntra mari sora awang lekai dagini Makoina fongdorakpada drugs ngasi Kolkata dagi babu kogo amana Indigo flight da tharakpani hari Amuramda numijunga matung pung ama makai taba matanda nupi police yauna District Asigi Commando team amana palel dagi nupi ama WY tablet lisingma chaniga konana fare Fagalaba nupi asigi maming ngako sitai singsan saini fumare mapuroiba lukhohau singsan moregi laking choi bang dagi hari SP na makata na Manipur police na state Asikatana tana state ki wangma international border lana tawakliba drug ki karbara si lakshinanaba awangba source kaya lawduna honaragani miyamna su police pu mateng pangbiduna drug lalonba muthatnaba honamina se haike kamai detect tawdabano natraga masi karamba access kana yawgano aisi koi makata na tanga tiget kini aduga masi ki pochimati koi indigo flight to for a highway city adugi hoji pawgi Evidence kara makoi silu dagi late Incholi singani tarahumdagi police constable lawbagi result lagliba June taramanga fawbagi manungda haidopiu haina All Manipur refreshed written test successful candidate of police constable male 2014 batch ki publicity secretary RK Romesh na phongdokre ngasi Manipur press club ta pangthokpa pawgi mifam aduda candidate kaya su saruk yake Publicity Secretary RK Romesh na phongdokibada ngasi written test successful candidate singi oiba atuba mifam ama pangthokre mifam aduna khanaraba matungda June taramanga fawbagi manungda constable lawbagi result Manipur government na haidokpina ba honabiu Insolusingani tarahumdogi batch haidoktrungaida mamangda insolusingani tarataruki face da lawkiba police constable lawbagi result haidokpiganu karigumba June taramanga fawbagi manungda haidoktaba tarabadi akanba khongjang changsilagani haike Karigumba 2013 recruitment batch asigi batch asina tang trang manga da haido pida taragadi kun akanba khongjang changsina ba sem saduna jere ko jesi ma ke degi Scientific rearing of dairy animal and fodder production technology ki matangda numinimi sathagadaba training program ama iro semedalaiba Central Agricultural University kauda pangthokre Manipur Milk Producer Cooperative Union Limited Porompat amadi CAU anina kusamnaduna pangthokiba training program aduda CAU gi Vice Chancellor Dr. M. Premjit College of Agriculture gi Dean Professor JM Laishram CAU gi Director of Research Dr. C.A. Srinivas Amurthy amadi Veterinary Department ki Joint Director Dr. N.G. Ibotombina Dais the Famduna Sarukyake
Manipur Milk Producer Cooperative Union gi Chairman C.S. Ramanandana Manipur san loibada yamna chunabalam amani san gi sangom su changwang na puthok pangamle kum gi lorok loiraba matungda hangduna leiriba lobuk singda sajip thaduna san gi machinjak puthok hanaba san loiba singda chathariba training asina mayek sengna khangangani lamdamasi san loibagi industry tawada mai pakadaba lamni sarkana su san loinabagi pithagadaba santhang matam sana pibinaba magna apil tawke nersanju yam phajana akhoi pirakani haina tabuk phangobdabana haron me manaha singje yamna sentok level lambi ma changjilakani haina khale Lagiba tang Maria Masung Manga da numit ini chupna chathagada development priority of the state haibasida state level seminar ama pangthogadoriba sigi mangoinana additional resource mobilization in Manipur haiba brainstorming session ama ICM gi conference hall pangthokre thoramaduda economics and statistics Hanagi Director Obiren, ICM gi Director Dr. N. Ranjana, Steering Committee gi Chairman Professor N. Mohendro Amadi, Commerce and Industry gi Director N. Lui Kamna Maroi Babirsingun Saruk Yake. Wangang kibasingna fongrok na kibada resource mobilization asi maru oina tax sector amadi forest sector da hengat hanbangam Andro amadi sekmagi yu ningtina quality maintain tongna putoktuna export torabadi resource mobilization tobangam gani haiba wafam sing fongrok na ke. Steering Committee ki Chairman Professor N. Mohendrona pangthugadoriba seminar asina aroiba numitta recommendation ama lauraga sarkar da lakhatkani haire Legislator atai atopa sangstan kamramni lakpa mayam sindagi mod ama laujaraga karamna Manipur si fiscal self reliance wahengani economic self sufficient wahengada habigi matangda pangthok chaba brainstorming session Nasi koina khanda jari bisida maru ina phangi basi hala lairiba taxation sigi mawong se karmai tong streamline tawgani tax administration karmai hengal angani leakage karmai check tawgani anau mahapchan ba yabasina medium term karmai tawgani long term karmai tawgani haibedu yamna kupna nanise iru loibada ai koina puthok se gadori bisi masigi ngasi tawriba sida koina finding ama puthok se gani What are the findings and recommendations so far made by the learned delegates and participants? Madu Haying Tarik Mangagi validatory function da akoina masibok tawre haidna koina tamjagani madu koina government submit tawjagani Ngasiyu angan bada Sugnu Police Station gi manung chanba Sugnu Bazar gi awang lekai khongnang khongda leiba barasan ba building amagi mamangda sakangdaba singna bom ama thamlamle Building adu Sugnu dagi nupi lobat nan Manipuri amagini haire mafam aduda nan Manipuri adugi hardware dukan amasu phami haire mafam aduda Sugnu gi SDPO na luchingba police team amal laktuna mafam adu yengsin ke tungda bomb expert sing laktuna bomb adu aswengam yaudana loktoke bomb adu yomlam bache da last warning haina iram ke Manipur State Power Distribution Company Limited ki makhada matam kuina outsource oina thabak sijinaraklaba Quest staff sing matam ga chunaba kusuman piu company da thabak regular talu haina matam kaktana chatharakpa wakat khongjang gi sarukam oina ngasi humni sanba numitta kawagi electricity office mamangda wakan fam chatakre Chief Minister amadi mari lainaba singda wakatuna thabak oina pangthok pinaba haijakrabasu pithoraktabadagi pangthoraktabadagi tangai fadana khongjang asi haubani haide Ngasigi wakani famaduga mari lainana Quest Staff Union gi General Secretary Konthozam Swadesna Fongdorakpada Hauziki oina Quest Staff oina lairiba asi chani marfu mangani masigi mathakta Customer Care Center da kuntra prepaid counter da mir kuntra meter reader da mir marfudra atopa outsource tagi engage oina thabak suba mir kuntra amadi driver kayana makoigi sabsaba suriba thabaki kusumal phangdana leire amadi makoina tawriba thabak asigi sabsaba status singsu mafam khangdana leire maramaduna athuba matamda government na miyeng changbiu haina apil chawrukle Cultural harmony na aikhoigi identity ni haiba thimda Senapati district ki manung chana leiba Saranamaida Simai Pausete thoram ngarang pangthokre thoram aduda isamgi president M Rajen Senapati ADC member S Alexander Maiko Susaruk Yake N Rajen na pangmai amadi maitei anigi marakta yalongai dagi hauna masil manau oibagi mateng pangnaduna lake Anoba Manipur gi government asina chingda ahenba miyeng thamduna tha khudingi tang tarada chingi miyamga unaduna mafam gi khutong sadaba awada pagi matangda wakat lauri haike Manipur Science and Technology Council Mass Techna Sinduna
Numit taruk ni sathagadaba science motivational program ngasidagi art and culture gi training hall da hokre. Training asida khangalaba school singi class 10 kariba mahiroi singna saruk yake. Master Director T.S. Surendranathna mahiroi singda anoba wakalol puthokpa science and technology punna chatminnabagi kanaba takpaga loinana laina science khanganaba pandamda thoromasi pangthokpani haike. All Manipur Film Makers and Producers Association Sinduna Ahumlak Suba Future Actor 2017 Manipur State Film Development Society gi hold pangthokre. Handaki sahi asigi sangdamna badat nupa taramathoy amasung nupi taramathoy na tongan ba lamda athoy hen tanake. Association gi Treasurer N Premjitna artist watpana maram oiraga afaba film puthokpada khudong sadaba kaya lairibasi kokhanaba anoba artist sing sanglakpagi lambi piba oina sangdamna si pangthokpani haike. Council Loba Handaki Class 12 ki Science Stream ki exam da hanba position tarakraba Inspire Science Academy ki Mahiroi Guru Mayum Gopal Krishna na Pamba Study adu Fauba Academy asina asangba self-ham putok lagani hari. Gari Daleba School asida ngasi pangthokpa paugi mifam amada Management Committee ki Secretary S. Lokendrana ahanba tangka ki oina Academy asina Class 12 exam da topper putokpa ngambasi sautuk saningai ni. Mahiroi asina makatana mahangna pamba target adu Fauba Academy asina achangba self-ham sing putok lagani haike. Awaba mayam do pokna nabagidamata masida sangba asangba paisa khudimba magi target to yogri fabudi Inspire Science Academy na paisa gi khangde amakan loina puthoni haiduna media thungna lafoksari. Handak ising zawna maram oiraga mongba hanba hiden da leiba yong sing hiden thadoktu chenariba asidagi kananaba BJYM Manipur Pradesh na ayuk nungthil da yong singi sana thaknaba polam sing pibagi thabak jathaba hokre. BJYM ki Vice President M Boris na ningsing ba thoktraba matamdagi leraklaba yong singasi isawna maram oiraga maikai khangdana chenakre makoibo hanagi leifamda hanjillaknaba asa thaksing asi piba hobani haike. Thasigi kunithoida moreda nomagi suraga hingzabi sinmi santibu hatkiba thawong Working Committee of the Apun Balup nakana yaninda bafungdokre miadasi paliba lenga kasina henba mieng sangduna achumba puthoktuna senariba singmatik saba akpa chairak bifam thui thawdosiga mari leinana awangba thaki independent body amana inquiry tahonduna achumba puthokna bakonagadabani sinmi santigi mihadasi Manipur miyamna su tuminna leithokum thokte Apun Balupna mihadasi gi matangda mieng changlagani haire. RIMS ki non-teaching oirambi Lucky Pyari Amadi Institute asida Laboratory Assistant oiribi Irengbam Monica gi mihad RIMS ki non-teaching Employees Welfare Association akana yaning da bafungdukre thawdoksida chenariba sing chap chaba cherak pigadabani haire. Hauzi amuka na tenra bank logre. Irudio Coaching Institute, Pesampa Tutomlekai behind Bhaigo Hotel. Admission opens for Class 11 Science. Class commences on June 8, 2017. Class timings for 45 to 7:30 p.m. For details, please contact Office of the Irudio Coaching Institute, Pesampa Tutomlekai behind Bhaigo Hotel. Contact number 8131025634. SAIG TMT bar से latest German technology season aduna state of art factory Guwahati na puthok chabani masigi bar से han basungdokpa product oibana calling zade taken day mapambil kali amadi amaga hazin beheli masi ayamba achauba government agency singna approve tawrba makhalgi TMT bar ne SAIG TMT bar. Delicious cookies from Likla Bakery. Compressor concept sauce, bro. Break matungda mayam mukan taram nokchare. Imphal East ki Food Safety and Standard Enforcement Wing na yaripok tulihal awang lekai daleba Akash Bakery, Raz Bakery, Beauty Bakery amadi yaripok lai manai daleba Silpa Bakery amadi Lovely Bakery sing asi FSSI license yaumdana amadi Food Safety Kangron wangmada hakjang sonlai oiba mawngda bakery gi chana thaknaba putok lambagi damak thingjin khre
Bakery salary ba mapu sing food safety ek ki sana kanglon sing ngak na chalaba matungda makata na hangba yabagi ayaba pigani hare ngasi sataki ba driver sigi makata rakpo ina food safety gi sana kanglon sing miyam da khangana ba iril bung amadi yaripok bazar da publicity pangtoki hare District Administration Health Department ki Food Safety amasung Senapati Police ki apunba kangbu amana ating batang kraba Myanmar rom dagi pusilakpa lupa lak mga rom gi polam sing Senapati District Headquarter gi dukan sing dagi fagat kre fagalaba polam sing may thatu na mangan kre Monsang Naga people na handakta Jawaharlal Nehru University dagi PhD pangnakraba Dr. NZ Nixon okpagi thorum ama Jafo Community Hall da pangtukre thoramadu da Mongsang Tribe Union gi President NZ Benetton Women Union Sanurusu sarukya ke Khuyatong Traffic Island dagi Raj Bhavan gi Traffic Island phawbuda leiriba road median asi nauna semnanaba thugaibagi thabak chatharake hanagi leiriba phibam asi thugairaga karamba mawongda kamdongna semgadoribano haina miyamna hangnarakle Manipur Police Department ki SDPO ahum gi posting nauna pikre Churasanpur gi SDPO A Ganesham Sarmana Imphal West ki SDPO oiragani Imphal West ki SDPO oiriba Y Chandramani na Lamphel gi SDPO oiragani SDO Lamphel Okramsa Wangkhombana Churasanpur gi SDPO oiragani Hiram Sigamari Lainana DGP na ngasi order mathokre Handa council na lokiba class 12 ki parikya da science stream da taramatoi suba position tarakraba singlem ba chingtham da Sericulture Farmers Development Union Thobal na lupa lesing tara amadi mahaki apokbida lupa lesing mga pikre tungi punsi da afaba masak thokpa miyoi ama oirakna ba union na angamba mateng asi pibani haina union gi secretary Subhash Chandra na phongduke Integrated Rural Energy Program ki makhada scheduled caste amadi scheduled tribe mahiri khaktada kanaba piba LED lamp sing yanthokpagi thoram ama ngasi Bisnupur district ki manungchanba Kangbai Secondary School da pangthokre Science and Technology Department ki senthang makhada class 3 dagi 10 phawbada leiba mahiroi chani nipuda LED lamp sing yanthokke thoramadu Science and Technology Department ki Director Uttam Chan Laishram Jilla Parishad Member Mutum Dinachandra na chingba mi kyana sarukya ke Mutum Dinachandra na Science and Technology Department na mahiroi singi damakta khalaga mateng panglakpa buthagatpa phongdoke Director Uttam Chana Manipur gi atai district sing da su science center sing hangdokna ba thorang leire masina mairoi sing da chauna kana ba piragani haike ngasi nungthil pung ahum makhairom taba matamda more ward number 1 da leiba yum ama mai chakre yum adu lala pauzalun ko ba amagini electric gi horpa oiramgani thaina thajanare Churasanpur district ki manungchan ba Saikot Kendra gi manung da leiba Sagang Government High School ase Mahiroi masinga lairiba ozagi masinga sana dabadagi mahiroi sing penadre school asigi awara pa kaya lairi haina mahiroi singna phongdorakle class 3 dagi 10 phawba leiba school asida mahiroi punna chatuk yang khairom tamli school asigi awat pa oza thabirakna ba mahiroi singna mari leina ba singda wakat khrabasu ngasi phawba thabakta onthorakre athuba matamda sarkar na awat pa oza tharak pagaloina school gi awara pa sing yangsin biu haina mahiroi singna phongdorakle Lamphel da yang kai taruk suba CRPF battalion gi kuntramde suba rising day thoram ngarang pangtukre thoramadu da IGP Manipur Nagaland Bikram Sagal DIG Group Center Imphal Dr. Subhash Damle DIG Operation Sector Mohindra Singhana chingba officer kyana sarukya ke Handak marak more da bomb pokhaiba security da ambush toba misam hatpagi thawang asi yenglaga government na member tare na saba committee ma semkre Additional DG Asthana Chairman Oiba Committee Amana Thodoksing adu kanana thokan bano haibadu thidokpaga loinana miyamgasu wari sanaduna more da tangdu leitana leiba ngamnana bagi thawang yatkani committee asigi report nimit 15 gi manungda government langkakani haire Nongthomam Suresh Koba sahi nipuma parom suraba khurai thangjam lekai dagi miyoi ama ngarang mayum dagi thokiba dagi hanjilaktre haire Mag foot mga insi mari wangi kuchu mui masapai mag na mayum dagi thokiba matamda higok machugi hapen ama setke asangam machugi sweat shirt ama litke kanagumba singna mahak pu thengnarabadi manak nakpa police station natraga mobile number 9612733705 ta pau pibiu hare Brahmapur Aribam Lekai dagi Salam Roshan Koba sahi nifuni thoirom suraba mi ama
mamang thagi kunthradagi mafam khangdana mangkre hari miyoi si foot manga inchi ani wangi masa pai kuchu ngawi angangba masugi t-shirt amaletki higog masugi track pant ama setki kanagumba singna mahak pu thengnarabadi manak nakpa police station da pau pibiu hari Mitai mayak amadi maitai lor gi damak achoba thodang loramba milal gi thomi asem okena manung matam sadana lekidabada milan na awaba phungdukre nongpok sekmai lila kamong dagi asem oken lol mayaki damakta jangshim kiba ihogda kashim sangdat lekhiba misakni hari hauzik sanabagi pau lawirase Ngasih sana bagi pauda jiri da sathariba tarelak suba YK So Singh Memorial Senior Volleyball Tournament ki ngasih sana ki ba quarter final league ki ngasih sana ki ba match da Silchar Police Club na NYC Namdai Longbo set home sinoda thoikre ani suba match da Jiribam Commando na BBC bu set home amada thoikre hayeng ahan ba semi final oina Jiri Commando amasung NYC sanaki ani suba semi final da Silchar Police Club amasung BBC sanarakani Lalba July ki tang tara Nepal dagi kun phawba numit humni chupna Assam gi Salpathar College campus da pangthokadaba kunithoi suba All India Yogashna Championship 2017 da saruk yagadaba singna Lalba June ki tang tara mathoi gi ayupung nipan tapa matamda Uripok Yamlem Nekai da leiba the Yoga Physics Institute and Studies Manipur gi training center da trial selection pangthoklagani hari Makatana sanabagi pau boyang thongjongdagi fangbigani Humpunitui Suba Sarsur Sansing KCSI CBE Memorial Likam Knockout Open Kang Tournament ki ngasi sanakipa match da Gopal Dev Kangkut High School na LSK Kangkut Wangkoibu maitiba pikre Manipur gi natki waiba masana ama waiba kang Manipur dagi mangkhitna ba mati masana si hena sakul hana bagi pandamda Manipur Kang Association gi miyang makhada Singjamai Kang Association na sinduna mamang thagi tang kumma pandagi Kangkut tarani thoina group mari thongna khaidoktuna Singjamai namara konbekai kangsang da chathariba sahi sigi Humpunitui Suba Sarsur Sansing KCSI CBE Memorial Likam Knockout Open Kang Tournament ki ngasi sanakiba match da Gopal Dev Kangkut High School na LSK Kangkut Wangkoibu panjil tarani thoi kaptuna maitiba pikibani hayeng match leiroi thasigi tang marida KKCO Kaisamthong Elangmam Lekai Kangkut amadi Singjamai Kangkut team A ga sanagani State asika sanaba masana ama oiriba trap shooting ki mafam saba mari sang naina practice tobam lairabadi Manipur dagi masang naiba shooter sing soidana thorakani haina Manipur Rifle Association ki secretary N Rajendrona network asida phongdoruli mahakna makha taraduna training tobgi khudong chaba mafam phangdabadagi masa ki akhang ahina Manipur da ahan boina Manipur Rifle Association na sinduna BSF koiringai ki shooting range da mamang thagi tang kuntareta punna shooter kuntra matoina saruk yaduna pangthokiba ahan ba trap shooting competition ki performance ki matungina masana asida mari lenaba singna akhanaba miyang changbirabadi Manipur dagi apaba shooter kaya soidana thorakani haiki Manipur ahan mada koina fast step shooting competition na akoi Manipur Rifle Association na masi gi maming se thon si na akoi gi managing committee na munna tanga matung da akoi thonjabani ado kayuma kan so koina masi akoi gi yang school gi ground haitare phairing de da mamang da haina matamam da 1970 something adai da pangthuk ya bege halma jing haina udi lai adugo akoi Manipur Rifle Association gi managing committee munna tanga matung da masina han boina function pangthuk sene wade blocker matung da pangthuk sam ate si competition ga koi shooter ke amusang masi gi competition si da hojik lak pase kulamna akoi gi mi kuncha ga mathoi gumlai maduda nubi ani akoi da kano to bire represent to bire hojik akoi gi sumasi gi performance akoi ni yengura gre ko yama pa shooter puchok pa ngamnga raina khali maramde akoi gi 20 world cup da haibadi akoi gi maru kun kap matung matamda akoi 16 pan yauri aduna takpudi ya dudi 15 panba masing yamna yauri aduna takpudi akoi afaba shooter soidana putrokani haibasi akoi gi asani haita masigi trap shooting se akoi gi advertise to khotpa aduga public ta khangan magi sang se handak se akoi kitang nau kibra haina khalle akoi ISTV gumba akoi advertise akoi yamna short pe ota kore tokjare
ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯧꯕꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨꯅꯁꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯆꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ MRAꯗ ꯔꯤꯄꯣꯔꯠ ꯇꯧꯔꯛꯄ ꯌꯥꯝꯅ ꯂꯩꯔꯦ ꯑꯗꯨꯅ ꯃꯁꯤ ꯄꯥꯡꯊꯣꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯁꯨꯇꯔꯁꯤ ꯃꯅꯤꯄꯨꯔꯗꯤ ꯌꯥꯝꯅ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯁꯤ ꯌꯥꯝ ꯆꯥꯟꯅꯕ ꯒꯦꯝ ꯂꯥ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯟꯖꯩ Thagachari makha tabak pawda ngasi nomagi oiba ingasagi paw ngasigi oikiba ai ngasagi pawda ICAR lamphei party pirko pawgi matung inna ngasigi khwaidigi sakiba Celsius degree 36.9 khwaidigi ingba Celsius degree 18.4 Nuksita yawa ising manil kisang ayukta sada mariputara nuktinda sada humputara humdoy oiki ngasigi nung suki pagisang ama 10 millimeter ni Auzero bedamaru pa mukhana sitting ani legadaba Manipur Legislative Assembly ge akhanaba mifam ngasitagi hokre Congress Legana Sahi Tara Mangada Toroma Thabak Singh BJP na Tha Tara Mangagi Manungda Pangthokani Haina Prime Minister Narendra Modi na Phongdoklaba Wafam adu soidana Pangthokna Bakonagani Haina Chief Minister N Biren na Phongdokre Thobal Multipurpose Project ki Spillway gi Aroiba Saruk Yomdai da Leiba Mapau Koki Khulda Leibak Namthaba Hobadagi Khunja Singh Yum Thadoktuna Generate Ngasi ko ni dia estimate episode ko matang solution jare yang tabiri ba singwa mukahana kurum jare